ꯐꯖꯩ ꯍꯥꯏꯅꯩ ꯀꯔꯤꯕꯣ ꯑꯄꯥꯏꯕ ꯂꯩꯆꯤꯜ ꯃꯥꯕꯨ ꯐꯖꯩ ꯍꯥꯏꯅꯩ ꯀꯔꯤꯕꯣ ꯇꯤꯡꯊꯧ ꯃꯇꯣꯜꯒꯤ ꯂꯤꯛꯂꯥꯗꯣ ꯐꯖꯩ ꯍꯥꯏꯅꯩ ꯀꯔꯤꯕꯣ ꯇꯥꯔꯝꯗꯥꯏ ꯀꯣꯔꯧ ꯃꯥꯕꯨꯅꯤ ꯐꯖꯩ ꯍꯥꯏꯅꯩ ꯀꯔꯤꯕꯣ ꯑꯉꯥꯎꯕ ꯃꯥꯂꯪ ꯃꯥꯕꯨ ꯐꯖꯩ ꯀꯔꯝꯅ ꯌꯥꯅꯤꯡꯒꯅꯤ ꯑꯉꯥꯎꯕ ꯃꯥꯂꯪ ꯍꯥꯏꯕꯗꯣ ꯉꯥꯎꯕꯗꯁꯨ ꯉꯥꯎꯕꯅꯤꯗ ꯑꯉꯥꯎꯕ ꯃꯥꯂꯪ ꯃꯍꯥꯛꯇꯣ ꯉꯥꯎꯈꯣ ꯅꯅꯤꯡꯇꯝꯅ ꯉꯥꯎꯈꯣ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯉꯥꯎꯒꯗꯒꯦ ꯅꯨꯃꯤꯗꯥꯡꯅꯤ ꯄꯪꯊꯦꯡ ꯊꯦꯡꯕꯗꯤ ꯅꯠꯇ꯭ꯔꯤ ꯕꯔꯊꯗꯦ ꯄꯥꯔꯇꯤ ꯃꯐꯝ ꯑꯃꯗ ꯑꯍꯧꯕ ꯃ꯭ꯌꯨꯖꯤꯛ ꯑꯃ ꯊꯥꯗꯨꯅ ꯈꯔ ꯑꯃꯗꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯅꯤꯛꯇꯨꯅ ꯖꯒꯣꯏ ꯁꯥꯊꯦꯛ ꯇꯧꯅꯔꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯄꯥꯔꯇꯤꯗꯨꯒꯤ ꯅꯥꯀꯜꯂꯣꯏꯔꯞ ꯅꯨꯄꯥ ꯉꯥꯛꯇ ꯂꯩꯕ ꯃꯐꯝ ꯑꯃꯗꯅ ꯃꯥꯒꯤ ꯈꯨꯠꯇ ꯔꯦꯗ ꯋꯥꯏꯟ ꯒ꯭ꯂꯥꯁ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯃꯃꯥꯡꯗ ꯊꯛꯄ ꯍꯧꯈ꯭ꯔꯕꯁꯤꯡꯗꯨꯅ ꯅꯤꯁꯥ ꯄꯥꯂꯤ ꯇꯧꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯅꯔꯤ ꯔꯣꯕꯔꯠꯅ ꯅꯨꯄꯥ ꯍꯌꯦꯡꯗꯤ ꯃꯣꯏꯔꯥꯡꯗ ꯂꯣꯡ ꯗ꯭ꯔꯥꯏꯚ ꯑꯃ ꯆꯠꯁꯤꯗꯅ ꯑꯃꯤꯇ꯭ꯔꯁꯦꯅ ꯌꯥꯏꯅꯦ ꯀꯩꯅꯣ ꯑꯩꯈꯣꯏꯗꯤ ꯔꯦꯗꯤꯅꯤ ꯍꯧꯔꯛꯇꯦ ꯍꯥꯏꯔꯤꯕꯅꯤ ꯑꯩꯗꯤ ꯍꯥꯏꯖꯕꯅꯤꯗ ꯉꯁꯤ ꯄ꯭ꯔꯚꯨ ꯔꯤꯁꯤꯒꯤ ꯕꯥꯔꯗꯦꯁꯤꯁꯨ ꯃꯤ ꯌꯥꯝꯗꯕꯤ ꯁꯦꯟꯗ꯭ꯔꯥꯂꯣꯝꯗ ꯑꯣꯏꯅ ꯀꯥꯞꯊꯔꯒ ꯇꯧꯔꯨꯁꯤꯅ ꯌꯥꯗꯦ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯝ ꯆꯣꯞꯄꯤꯅꯦ ꯌꯨꯝꯗ ꯇꯧꯔꯝꯃꯤꯁꯤꯅꯤ ꯌꯥꯔꯣꯏꯅꯦ ꯈꯪꯉꯦꯕ ꯁꯛꯁꯤ ꯅꯨꯄꯤ ꯆꯣꯞꯄ ꯅꯨꯄꯥꯅꯦꯕ ꯃꯥꯅ ꯃꯥꯜꯂꯤꯁꯦ ꯄꯤꯕꯥꯅ ꯑꯁ ꯇꯥꯅꯤꯡꯗꯦꯀꯣ ꯆꯒꯠ ꯅꯨꯄꯤꯗꯧꯅ ꯌꯥꯔꯦꯁꯦ ꯑꯩ ꯄꯨꯒꯦ ꯑꯩ ꯍꯌꯦꯡ ꯄꯨꯒꯦꯕ ꯀꯅꯥꯅꯣ ꯃꯣꯏꯔꯥꯡ ꯆꯠꯅꯤꯡꯉꯤꯁꯦ ꯈꯨꯠ ꯊꯥꯡꯒꯠꯂꯣ ꯌꯥꯔꯦꯗꯅ ꯁꯤ ꯑꯣꯏꯔꯗꯤ ꯔꯣꯕꯔꯠꯅ ꯁꯕꯥꯁ ꯅꯨꯄꯥ ꯅꯪꯇꯅꯤꯌꯦ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯄꯦꯟꯕ ꯋꯥ ꯍꯥꯏꯔꯤꯁꯦ ꯑꯃꯤꯇ꯭ꯔꯁꯦꯅ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣ ꯃꯥꯅ ꯍꯥꯏꯗ꯭ꯔꯗꯤ ꯀꯅꯥꯅ ꯍꯥꯏꯗꯧꯔꯤꯒꯦ ꯃꯅꯤꯄꯨꯔꯒꯤ ꯑꯐꯥꯎꯕ ꯕꯤꯖꯤꯅꯦꯁꯃꯦꯟꯒꯤ ꯃꯆꯥꯅꯤ ꯀꯩꯅꯣ ꯄꯥꯏꯅꯔꯤꯕ ꯒ꯭ꯂꯥꯁꯁꯤꯡꯗꯣ ꯄꯨꯟꯅ ꯆꯤꯌꯔꯁ ꯇꯧꯔꯒ ꯑꯃꯨꯛꯇ ꯄꯨꯂꯞ ꯆꯤꯝꯃꯤꯟꯅꯩ ꯑꯗꯨꯒ ꯅꯨꯄꯥꯁꯤꯡꯗꯣ ꯄꯨꯂꯞ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯅꯣꯛꯃꯤꯟꯅꯩ ꯅꯥꯀꯜ ꯑꯃꯗꯅ ꯇꯣꯉꯥꯟꯅ ꯃꯤ ꯑꯅꯤ ꯑꯍꯨꯝꯃꯨꯛ ꯄꯨꯜꯂꯒ ꯐꯝꯂꯤꯕ ꯑꯇꯣꯝꯗꯁꯨ ꯈꯣꯟꯖꯦꯜ ꯈꯔ ꯐꯝꯃꯤꯟꯅꯔꯤꯕꯗꯨꯗ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯗꯦꯕꯔꯥꯖꯅ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯊꯕꯛ ꯑꯌꯥꯝꯕ ꯑꯩꯗꯤ ꯁꯤꯟꯅꯒꯗꯧꯔꯤ ꯈꯪꯗꯦ ꯑꯩ ꯅꯣꯏꯒ ꯄꯨꯟꯕꯁꯦ ꯀꯌꯥ ꯐꯪꯉꯣꯏꯗꯧꯔꯤꯕ꯭ꯔꯥ ꯑꯃꯔꯅ ꯔꯚꯥꯏ ꯅꯪꯁꯨ ꯑꯗꯨꯒꯤꯕꯨ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯁꯦꯜ ꯇꯥꯟꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯥꯜꯂꯣ ꯑꯩꯈꯣꯏ ꯇꯤꯟꯅꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯤꯟꯅꯅꯤ ꯄꯨꯟꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯄꯨꯟ ꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯑꯗꯨꯕꯨꯗꯤ ꯍꯦꯛꯇ ꯌꯥꯝ ꯄꯨꯅꯤꯗ ꯚꯥꯏ ꯑꯗ ꯍꯟꯗꯛꯁꯤ ꯑꯩꯈꯣই ꯄꯥꯕꯨꯡꯒꯤ ꯊꯕꯛꯁꯤ ꯈꯔ ꯆꯥꯎꯏ ꯍꯥꯏ ꯑꯗꯨꯅ ꯃꯤ ꯑꯃꯅꯤꯒꯁꯨ ꯃꯨꯛꯅꯔꯤ ꯃꯥꯜꯂꯦ ꯑꯃꯗꯤ ꯁꯦꯜ ꯈꯔ ꯄꯤꯕꯗ ꯃꯅꯤꯡ ꯍꯟꯈꯤꯗꯧꯕ ꯃꯤꯅꯤ ꯍꯥꯏ ꯑꯗꯨꯒ ꯑꯃꯗꯤ ꯃꯉꯛ ꯌꯥꯝ ꯊꯤꯛꯀꯠꯄ ꯃꯤꯅꯤ ꯍꯥꯏ ꯑꯗꯨꯅ ꯑꯩꯈꯣই ꯄꯥꯕꯨꯡꯅ ꯑꯩ ꯌꯥꯎꯅ ꯃꯥꯏꯄꯨꯅꯅ ꯍꯣꯠꯅꯁꯤ ꯍꯥꯏꯕꯒꯤꯅꯤ ꯑꯗꯨꯗ ꯅꯪꯅ ꯌꯥꯝ ꯂꯨꯅ ꯈꯜꯂꯤꯗꯣ ꯀꯩꯒꯤꯅꯣ ꯀꯅꯥꯅꯣ ꯃꯉꯛ ꯊꯦꯛꯀꯠꯂꯤ ꯃꯤꯗꯣ ꯃꯁꯛ ꯃꯃꯤꯡ ꯈꯪꯕ꯭ꯔꯣ ꯀꯥꯏꯗꯩꯅꯣ ꯗꯦꯕꯔꯥꯖ ꯌꯥꯝ ꯃꯨꯟꯅ ꯉꯥꯏꯍꯥꯛꯇꯤ ꯈꯜꯂꯤ ꯃꯥꯒꯤꯗꯣ ꯅꯤꯡꯁꯤꯡꯂꯤꯕ ꯃꯥꯜꯂꯤ ꯁꯦꯀꯦꯟ ꯈꯔ ꯈꯜꯂ ꯃꯇꯨꯡ ꯃꯃꯤꯠ ꯈꯨꯖꯤꯜꯂꯞ ꯇꯧꯔꯒ ꯇꯞꯅ ꯍꯥꯏꯔꯤ ꯃꯁꯛꯇꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯄꯥꯕꯨꯡꯅ ꯍꯦꯛ ꯋꯥꯔꯤ ꯁꯥꯕꯗ ꯍꯥꯏꯕ ꯃꯃꯤꯡꯗꯨꯕꯨ ꯂꯨꯈꯣꯏ ꯀꯧꯏ ꯍꯥꯏ ꯑꯦꯔꯥ ꯌꯥꯝ ꯌꯦꯠꯇꯣꯏ ꯑꯣꯏꯔꯒꯅ ꯊꯣꯛ ꯂꯥꯎꯅ ꯍꯥꯏꯕꯒ ꯅꯪꯗꯤ ꯅꯥꯀꯟꯗꯒꯤ ꯅꯣꯡꯃꯩ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ ꯃꯤꯀꯨꯞ ꯀꯥꯟꯅꯗꯦ ꯑꯃꯔ ꯂꯩꯃꯥꯏꯗ ꯆꯦꯞꯅ ꯍꯥꯏꯊꯔꯛꯏ ꯇꯨꯡꯗꯒꯤ ꯏꯟꯅꯔꯛꯄ ꯃꯔꯨꯞ ꯑꯍꯨꯝꯗꯨꯅ ꯈꯥꯝꯕ ꯅꯪꯍꯧꯗ ꯇꯧꯈꯤꯕ ꯃꯑꯣꯡꯗꯨꯅ ꯃꯥꯟꯅꯕ ꯈꯣꯟꯗꯣꯛꯇ ꯀꯧꯔꯤ ꯑꯃꯨꯛꯇꯗ ꯄꯤꯕꯥ ꯃꯔꯨꯞꯁꯤꯡꯗꯨꯅ ꯀꯧꯔꯛꯈꯤꯕ ꯃꯤꯡꯗꯨꯒ ꯏꯔꯣꯏꯅꯅ ꯃꯪꯂꯥꯟꯗ ꯏꯔꯥꯡꯅꯗꯨꯅ ꯂꯩꯔꯝꯕ ꯄꯤꯕꯥ ꯃꯪꯐꯥꯡꯅꯔꯛꯑꯝꯃꯤ ꯐꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯃꯃꯥꯅ ꯃꯥꯕꯨ ꯀꯧꯗꯨꯅ ꯍꯧꯗꯣꯛꯂꯒ ꯂꯩꯔꯝꯃꯤ ꯔꯤꯇꯥꯅ ꯄꯤꯕꯥ ꯏꯃꯥꯒꯤ ꯁꯅꯥ ꯃꯤꯠ ꯄꯥꯡꯅꯤꯡꯒꯨꯝ ꯄꯥꯡꯅꯤꯡꯗꯒꯨꯝ ꯃꯣꯟꯗꯨꯗ ꯃꯃꯥꯏꯗ ꯎꯞꯁꯤꯜꯂꯒ ꯁꯨꯔꯨ ꯅꯩꯗꯨꯅ ꯃꯃꯥꯗ ꯁꯥꯎꯕ ꯑꯣꯏꯅ ꯕꯣꯏ ꯀꯦꯁꯤꯟꯅꯗꯨꯅ ꯈꯨꯝꯂꯩ ꯑꯁ ꯇꯥꯅꯤꯡꯗꯦ ꯃꯥ ꯑꯗꯨꯕꯨ ꯃꯤꯡꯂꯣ ꯑꯁ ꯍꯩꯅꯗꯤ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛꯇ ꯇꯨꯝꯈꯤꯒꯦ ꯔꯤꯇꯥ ꯅꯣꯛꯐꯦꯠ ꯇꯧꯏ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯐꯃꯥꯡꯗ ꯂꯦꯞꯄꯝꯕꯗꯣ ꯐꯃꯨꯡ ꯃꯆꯤꯗ ꯐꯝꯊꯔꯒ ꯃꯈꯥ ꯇꯥꯔꯛꯏ ꯍꯩꯃꯥ ꯀꯔꯤꯅꯣ ꯏꯃꯥꯒꯤ ꯁꯅꯥ ꯅꯪꯕꯣ ꯊꯦꯡꯂꯦ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤ ꯄꯨꯡꯁꯤ ꯌꯧꯔꯕꯅꯤ ꯅꯪꯕꯣ ꯅꯄꯥꯕꯨꯡꯅꯅꯦ ꯅꯪ ꯍꯧꯒꯠꯈ꯭ꯔꯕ ꯍꯪꯂꯛꯏ ꯍꯧꯗꯣꯔꯛꯑꯣ ꯋꯥꯔꯤ ꯁꯥꯁꯤꯅ ꯃꯃꯥꯒꯤ ꯋꯥꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯈ꯭ꯔꯦ ꯅꯨꯄꯥꯗꯣ ꯃꯃꯤꯠ ꯄꯥꯡꯅꯤꯡꯗ ꯎꯞꯁꯤꯜꯂꯒ ꯌꯥꯝ ꯇꯟꯅ ꯂꯩꯔꯝꯕꯗꯣ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯂꯨꯈꯨꯝꯒꯤ ꯃꯆꯤꯗꯨꯗ ꯐꯠ ꯉꯥꯗꯨꯅ ꯐꯝꯂꯒ
Masa manado fari. Mamaido mamaga mayung nana leiraga amuksu sarokna hari. As. Kaya pabung no. As. Haimina hainade haimatada. Kaya ino haibri ma. Noigi dugu mamingo do. I'm so bored. Ma, please. I call him to pa. Kaya ino. Asugam chokola matam sida. Noina thaini gi chanabi. Londo. As. So sad. Nang muka maingang ni magi sana. No sana. Call me Giris. Kaya ino. Ming nena sana piba. Aduga pagi na ningtap. Aina pama amtak tawagdursa kaya ino. Makut ka do thangatuna theglaga amu makha tari. Jackson, Rocky, James, Robert, Alex. Why? Kayino, siguma fazabase amta koromdrusiba. But pivasingadi aigi certificate name oirambagi ai maga pagi mainga lidana. Sidai henba ai di aingodane all oiba mingdo korokono haidro. Machagi mangau thiba matawtuda sida nukjarami. Rita makha taradi yaroi marai tarni khangbana wadu leithuri. Hoise adu hagolo thengmali. Kare ngana hagolo ne nangbo. Nahan makai thengmadagi ngasina muge thengli. Mamagi waduda pibang sai makai kauthukluri. Masado seresta no onsilaga phathari. Ma, ai mangda mi halame ma. Rita thoidokomo nungai tabu utti. Adubu pisum khajik suklaga hari. Hera maku mangi wabu karino se khanjilurano hagolo. Kumlo ko imane nangi chana bisilamagi. Hairam laga Rita pibagi kadagi thokri. Thongjil hek yobuga Rita muksalarami. Kuirano ko nang babung ne makhada ngai duna lairabani. Mang nungai tabagi wakhal nga khalingai mamagi wahaiduna pibagi mud amuk thugairani. Pamungda phamna makutuna mompaktuda popek thai. Propuk chakchi. As ma. Hairiga lahawi mamado noknokduna kumthaki. Aina pamdubasi asukam tongninglisa kaino moina. Haina sona pamungdagi kumthaduna bathroomda changkhre. Somdana lukoi guest room aduda thariba sofa duda phamthaduna khabar pari. Rita machagi kadagi kumtharaklaga kitchen dagi sangom nang lauba kap ama paiduna puraklaga nokfe tawna lukoi gi nakta tamna phamthari. Lukoi khabar parambadagi Rita da yengli. Kadawre hagot hawdribro. Lau khongnari duna karigino. Hagot khre. Kumla ani. Kamai ngangna duno khangdi. Masi angangsi. Kari hairure mo. Ho magi hawnabi duni. Ngangna baga ngamba zanate. Magi ningai sidiba. Thogla ani. Adugane napana jamu ngang. Mangau thikreda. Aigi sase. Aina khalisiga. Machi ani siga amate ek manade. Mana so pinglisina kari. Masidani aina pakhalibase. Makhoi pamo ibungona. Wado haiba loidringai mathaktagi khonjel thokna mama kauduna kumthari. Ma, karaino aigi coffee. Rita lukoi animak machagi maike dingli. Ngasidi coffee thaklanu ingli cha oina thao thenglabani. Rita phamlambadi hagotuna machagi coffee loba changki. Tanjadu da piba mama da onsilaga marai tawraga lauri. Ai coffee ai mathakte ko. Haina ngangna piba lukoi gi nakal da thariba sofa duda phat phamthari. Phamliba kufamdo phajana ga phamde. Makong namana sangna tingthui. Aduga makong namana phamliba sofa duda thangalaga thammi. Rita su hoi mai haida minute amamuk leiraga coffee sahalaga puthuraktuna machada pi. Piba mama dagi coffee asabada launa mapada yenglaga morning story. Good morning pa. Coffee do yauma thakpaga lukoi khabar yengna maso wish to reply tori. Yahudi khara themul. Good morning ipagi ningtho. Mapagi wish to tabada piba yosan manangriba yanungda leiriba coffee do hagi tori. Adobo mamit jejit wishinduna yotpadi yosan khre. Duga pariba coffee cup to table mathaktuda fathamlaga fukhagotuna tawfong khangda makut yetuna lumangi samdo fat haigali aduga finglab pa aisibu maga pagagi nachana tabra mani ni kanana nati hairigi lukoi khabar paramada tupchinuna thamlaga machana yenglaga hairi aduga ai nungsidri kaigino
ꯅꯨꯡꯁꯤꯕꯒꯤ ꯅꯠꯇ꯭ꯔꯣ ꯏꯄꯥꯅ ꯃꯆꯦ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯅꯊꯟꯇ ꯌꯥꯎꯋꯦ ꯍꯥꯏꯗꯅ ꯅꯨꯡꯁꯤꯅ ꯏꯄꯥꯒꯤ ꯅꯤꯡꯊꯧ ꯍꯥꯏꯅ ꯀꯧꯔꯤꯁꯦ? ꯑꯁ ꯅꯨꯡꯁꯤꯕꯩꯔꯣ ꯑꯗꯨ ꯑꯩꯅ ꯄꯥꯝꯗꯕ ꯉꯥꯛꯇ ꯇꯧꯔꯤꯁꯦ? ꯂꯨꯈꯣꯏ ꯔꯤꯇꯥ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯅꯣꯛꯇꯨꯅ ꯃꯆꯥꯒꯤ ꯃꯇꯧ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯂꯨꯈꯣꯏ ꯃꯥꯏꯊꯣꯡ ꯁꯠ ꯑꯣꯜꯂꯤ꯫ ꯌꯦꯡꯉꯣꯏ ꯏꯄꯥ ꯋꯥꯍꯩ, ꯍꯧꯖꯤꯛ ꯏꯄꯥꯅ ꯀꯜꯂꯤꯉꯩꯗꯤ ꯐꯩ, ꯍꯌꯦꯡ ꯑꯩꯅ ꯁꯣꯟꯈ꯭ꯔꯕꯗꯤ ꯏꯄꯥꯒꯤ ꯂꯩꯖꯕ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯉꯥꯛꯇꯅꯤ, ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯁꯤꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯏꯄꯥꯅ ꯀꯜꯂꯤꯉꯩ ꯏꯄꯥꯒꯤ ꯊꯕꯛ ꯑꯌꯥꯝꯕ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯒꯦ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯅꯃꯥꯗ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯀꯧꯍꯜꯂꯔꯤꯕꯗꯣ꯫ ꯄꯤꯕꯥ ꯊꯧꯁꯥꯗ ꯐꯠꯇꯗꯨꯃꯛ ꯈꯨꯝꯂꯛꯏ꯫ ꯑꯁ ꯄꯥ, ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯄꯥꯅ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡꯗꯣ? ꯑꯩ ꯍꯩꯔꯣꯏ, ꯀꯅꯥꯅꯣ ꯃꯤ ꯑꯃ ꯊꯝꯃꯣ, ꯑꯩꯅ ꯇꯧꯕ ꯌꯥꯔꯣꯏꯕ꯫ ꯂꯨꯈꯣꯏ ꯃꯆꯥꯗ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯃꯆꯥꯗ ꯌꯦꯡꯂꯒ ꯑꯃꯨꯛ ꯍꯧꯖꯤꯛ ꯏꯟꯈꯠꯂꯛꯄꯒꯤ ꯉꯥꯎꯕ ꯂꯥꯡꯕ ꯌꯥꯏ, ꯉꯥꯎꯒꯗꯕ ꯏꯄꯥ ꯊꯤꯡꯗꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯉꯥꯎꯔꯁꯨ ꯂꯥꯡꯉꯁꯨ ꯇꯨꯡꯒꯤ ꯄ꯭ꯂꯥꯅꯤꯡ ꯊꯝꯗꯕ ꯌꯥꯗꯦ ꯏꯄꯥꯒꯤ ꯅꯤꯡꯊꯧ꯫ ꯇꯥꯅꯤꯡꯗ꯭ꯔꯕꯁꯨ ꯃꯄꯥꯅ ꯍꯥꯏꯕ ꯋꯥꯅꯤ ꯈꯟ ꯇꯥꯕ ꯍꯧꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯒꯤ ꯃꯤꯡꯒꯧꯗꯨ ꯇꯥꯕꯗ ꯃꯥꯏꯊꯣꯡꯗꯨ ꯍꯥꯏꯔꯞ ꯑꯃꯨꯛ ꯁꯨꯛꯇꯣꯛꯂꯒ ꯃꯄꯥꯗ ꯄꯩꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯅ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯗ꯭ꯔꯁꯨ ꯅꯣꯡꯃꯒꯤꯅꯦ ꯏꯄꯥꯒ ꯅꯪꯒ ꯋꯥꯔꯤ ꯈꯔ ꯈꯔꯗꯤ ꯁꯥꯟꯅꯅꯤ꯫ ꯍꯧꯖꯤꯛ ꯅꯪꯅ ꯅꯪꯒꯤ ꯃꯪꯂꯥꯟ ꯑꯃꯗ ꯂꯩꯔꯤꯉꯩ ꯏꯄꯥꯒꯤ ꯂꯝꯕꯤ ꯀꯔꯤ ꯀꯔꯥ, ꯀꯗꯥꯏꯗ ꯆꯠꯂꯤ, ꯀꯔꯝꯕ ꯈꯣꯡꯊꯥꯡ ꯊꯥꯡꯏ, ꯀꯔꯝꯕ ꯃꯑꯣꯡꯅ ꯍꯤꯡꯏ ꯍꯥꯏꯕ ꯅꯪ ꯈꯪꯗ꯭ꯔꯤ꯫ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯃꯪꯂꯤꯕ ꯃꯪꯂꯥꯟꯗꯣ ꯃꯪꯈꯣ, ꯏꯟꯈꯠꯂꯛꯄꯅꯤ, ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ꯫ ꯑꯗꯨꯕꯨ ꯅꯪ ꯁꯣꯏꯗꯅꯗꯤ ꯇꯥꯏꯕꯪꯒꯤ ꯈꯣꯡꯆꯠꯁꯤꯗ ꯃꯪꯐꯥꯎꯅꯔꯣꯀꯣ꯫ ꯅꯪꯅ ꯇꯨꯝꯂꯤ ꯈꯪꯗꯅ ꯃꯪꯂꯤꯕ ꯃꯪꯗꯨꯗ ꯏꯄꯥꯒꯤ ꯑꯁꯥꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯔꯛꯇꯨꯗ ꯔꯤꯇꯥꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯅꯪꯒꯤꯅꯤ ꯁꯅꯥ, ꯅꯪꯕꯨ ꯁꯣꯏꯍꯟꯅꯤꯡꯗꯕꯒꯤꯅꯤ, ꯑꯩꯈꯣꯏꯒꯤꯗꯤ ꯅꯪ ꯈꯛꯇꯅꯤ꯫ ꯅꯆꯦꯁꯤꯡꯅ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯗꯤ ꯊꯕꯛ ꯁꯤꯟꯗꯣꯛꯅꯒꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇ꯭ꯔꯦ, ꯃꯣꯏꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯂꯝꯕꯤꯗ ꯆꯠꯅꯔꯤ꯫ ꯅꯆꯦ ꯆꯧꯕꯤꯗꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯦ, ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯅꯆꯦ ꯃꯆꯥ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯃꯥꯗꯤ ꯅꯨꯄꯤꯅꯤ, ꯑꯗꯨꯅ ꯈꯨꯗꯤꯡꯃꯛ ꯅꯪꯉꯣꯟꯗ ꯇꯥꯏ꯫ ꯁꯅꯥ, ꯅꯪ ꯋꯥꯈꯜ ꯇꯥꯎꯀꯣ꯫ ꯍꯣꯏꯕ ꯃꯥ, ꯑꯩ ꯂꯣꯏ ꯈꯪꯉꯦꯕ꯫ ꯑꯁ ꯅꯣꯏꯁꯤꯗꯤ꯫ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯇꯞꯂꯞꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯂꯨꯈꯣꯏꯅ ꯈꯪꯉꯤ, ꯏꯆꯥ ꯋꯥꯈꯜ ꯇꯥꯏ ꯍꯥꯏꯕ ꯏꯄꯥ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯌꯦꯡꯉꯣꯏ, ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯏꯄꯥꯒꯤ ꯌꯦꯛꯅꯕ ꯌꯥꯝ꯫ ꯄꯥ ꯑꯝꯇ꯫ ꯋꯥꯗꯣ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩ ꯄꯤꯕꯥꯒꯤ ꯐꯣꯟꯗꯣ ꯀꯣꯜ ꯑꯃ ꯂꯥꯛꯏ꯫ ꯍꯜꯂꯣ ꯕꯥꯏ꯫ ꯍꯥꯎ ꯇꯥꯏ ꯕꯥꯏ꯫ ꯄꯤꯕꯥ ꯍꯟꯅ ꯌꯦꯡꯂꯝꯗ ꯐꯣꯟ ꯄꯥꯏꯅ ꯄꯥꯏꯅ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯃꯇꯧꯗꯨꯗ ꯉꯥꯏꯈꯣꯅꯦ ꯁꯅꯥ ꯍꯥꯏꯕꯒ ꯅꯪꯗ꯭ꯔꯤ ꯂꯨꯈꯣꯏꯅ ꯈꯝꯂꯛꯏ꯫ ꯀꯧꯔꯅꯨ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯍꯥꯏꯗꯨꯅ ꯔꯤꯇꯥ ꯃꯈꯥ ꯇꯥꯅ ꯀꯧꯒꯦ ꯇꯧꯔꯝꯕꯗꯣ ꯇꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯅ ꯄꯤꯕꯥ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯀꯥꯗ ꯆꯪꯂꯛꯏ꯫ ꯐꯣꯟꯗꯒꯤ ꯐꯤꯡꯅ ꯔꯣꯕꯔꯠꯅ ꯀꯩꯅꯣ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ? ꯄꯤꯕꯥ ꯐꯛꯂꯥꯡꯗ ꯊꯦꯜꯂꯤꯕ ꯋꯥꯜ ꯀ꯭ꯂꯣꯛꯇꯨꯗ ꯌꯦꯡꯉꯤ꯫ ꯀꯩꯅꯣ ꯄꯨꯡ 8 ꯇꯥꯔꯦ, ꯀꯩꯗꯧꯔꯒꯦ? ꯂꯣꯏꯁꯤꯜꯂꯣ ꯌꯥꯝ ꯊꯨꯅ, ꯑꯗꯨꯒ ꯂꯥꯛꯑꯣ, ꯁꯦꯜꯗꯤ ꯈꯔ ꯌꯥꯝ ꯄꯥꯏꯔꯣ꯫ ꯑꯁꯣꯝꯗ ꯑꯃ꯭ꯔꯤꯇꯥ ꯔꯤꯁꯤ ꯂꯣꯏꯅ ꯑꯩꯈꯣꯏꯗ ꯉꯥꯏ ꯂꯩꯔꯕꯅꯤ, ꯉꯥꯡ ꯂꯩꯔꯅꯨ ꯊꯦꯡꯉꯕꯅꯤ, ꯉꯁꯤꯗꯤ ꯚꯦꯅ꯭ꯌꯨꯗ ꯀꯥꯞꯊꯔꯛꯑꯣ꯫ ꯊꯝꯃꯦ꯫ ꯔꯣꯕꯔꯠꯇ ꯐꯣꯟꯗꯣ ꯐꯠ ꯀꯛꯈꯤ꯫ ꯄꯤꯕꯥ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯂꯝꯌꯥꯏꯗꯨꯗ ꯂꯦꯞꯇꯨꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯉꯥꯎꯕ ꯄꯥꯝꯖꯕꯅꯤꯅ ꯄꯟꯊ꯭ꯔꯗꯦ꯫ ꯃꯐꯤ ꯃꯔꯣꯜꯗꯣ ꯁꯠ ꯍꯣꯡꯉꯤ꯫ ꯕ꯭ꯂꯦꯛ ꯖꯤꯟꯁ ꯑꯃ, ꯃꯅꯨꯡꯗꯁꯨ ꯕ꯭ꯂꯦꯛ ꯀꯂꯔꯒꯤ ꯌꯥꯝ ꯋꯥꯡꯗꯕ ꯍꯥꯏꯅꯦꯛ ꯑꯣꯏꯕꯗꯨꯃ, ꯑꯗꯨꯒ ꯃꯊꯛꯇꯅ ꯑꯣꯐ ꯋꯥꯏꯠ ꯀꯂꯔꯒꯤ ꯊꯥꯔꯞ ꯇꯧꯕ ꯁꯤꯝꯄꯜ ꯐꯤꯒꯔ ꯁꯔꯠ ꯑꯃ ꯍꯥꯞꯄꯤ꯫ ꯈꯨꯗꯥꯡꯗꯁꯨ ꯕ꯭ꯂꯦꯛ ꯀꯂꯔꯒꯤ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯑꯃ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯁꯝꯒꯤ ꯄꯣꯁꯇꯨ ꯁꯦꯝꯃꯤ꯫ ꯑꯗꯨꯒ ꯖꯥꯔꯥꯒꯤ ꯋꯥꯔꯝ ꯕ꯭ꯂꯦꯛ ꯄꯔꯐ꯭ꯌꯨꯝꯗꯨꯃ ꯄꯥꯏꯈꯠꯂꯒ ꯉꯛ, ꯈꯨꯗꯥꯡ, ꯑꯥꯔꯝꯂꯦꯁ ꯑꯃꯨꯛ ꯐꯠ ꯐꯠ ꯀꯥꯞꯄꯤ꯫ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯤꯡꯁꯦꯜꯗ ꯇꯥꯔꯤꯕ ꯃꯥꯒꯤ ꯃꯤꯇꯝꯗꯨꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯄꯤꯕꯥ ꯀꯥꯗꯒꯤ ꯏꯁꯩꯗꯣ ꯉꯪꯗꯅ ꯀꯨꯝꯊꯔꯤ꯫ ꯏꯁꯩꯗꯣ ꯁꯛꯅ ꯁꯛꯅ ꯀꯨꯝꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯏꯁꯩꯒꯤ ꯃꯨꯠꯇꯣ ꯃꯄꯥꯒꯤ ꯃꯅꯥꯛ ꯌꯧꯕꯒ ꯂꯃꯈꯥꯡꯗ ꯈꯪꯇꯠ ꯇꯠꯈꯤ꯫ ꯑꯗꯨꯒ ꯃꯃꯥꯒꯤ ꯅꯥꯛꯇ ꯐꯠ ꯆꯪꯁꯤꯜꯂꯒ ꯐꯝꯊꯩ꯫ ꯑꯗꯨꯒ ꯋꯥꯅ ꯃꯄꯥꯗ ꯍꯥꯏꯔꯤ, ꯄꯥ, ꯚꯦꯅ꯭ꯌꯨꯒꯤ ꯁꯣꯗꯣ ꯑꯝꯇ ꯄꯤꯔꯛꯑꯣ꯫ ꯀꯣꯐꯤ ꯑꯁꯥꯕ ꯊꯛꯀꯅꯤꯅ ꯍꯥꯏꯔꯝꯕ ꯃꯆꯥꯗꯨꯅ ꯀꯣꯜ ꯂꯥꯛꯄꯗꯒꯤ ꯆꯪꯈ꯭ꯔꯒ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ ꯃꯐꯤ ꯂꯣꯏꯁꯤꯜꯂꯒ ꯊꯣꯔꯛꯇꯨꯅ ꯒꯥꯔꯤ ꯁꯣ ꯄꯤꯔꯛꯑꯣ ꯍꯥꯏꯅ ꯍꯦꯛꯇ ꯍꯪꯂꯛꯄꯗꯨꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯣ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ꯫ ꯃꯄꯥꯗꯣ ꯍꯦꯛꯇ ꯈꯨꯝꯂꯛꯇꯦ, ꯑꯗꯨꯕꯨ ꯌꯦꯡꯕꯗꯤ ꯌꯦꯡꯂꯛꯏ꯫ ꯃꯇꯧꯗꯨꯗ ꯃꯃꯥ ꯂꯨꯈꯣꯏ ꯍꯥꯏꯔꯞ ꯌꯦꯡꯂꯝꯂꯒ ꯄꯥꯈꯠꯇꯨꯅ ꯐꯠ ꯈꯨꯝꯂꯛꯏ꯫ ꯏꯃꯥꯒꯤ ꯁꯅꯥ, ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕꯅꯣ? ꯇꯨꯝ ꯍꯧꯒꯠꯄꯁꯨ ꯀꯨꯏꯗ꯭ꯔꯤ, ꯆꯠꯀꯦ ꯍꯥꯏꯔꯁꯨ ꯆꯥꯛ ꯂꯣꯏꯁꯤꯜꯂꯒ ꯆꯥꯔꯒ ꯆꯠꯂꯣꯗꯅ꯫ ꯆꯥꯛꯅꯤ ꯑꯥꯗ ꯆꯥꯔꯨꯗꯣꯏꯁꯦ꯫ ꯃꯥ, ꯑꯁ ꯀꯥꯎꯋꯦ, ꯆꯥꯛ ꯍꯥꯏꯔꯒ
ꯄꯩꯁꯥ ꯈꯤꯇ ꯄꯤꯔꯛꯎ ꯊꯦꯡꯈ꯭ꯔꯦꯕ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯔꯨꯔꯒ ꯄꯤꯄꯥ ꯃꯄꯥꯗ ꯑꯃꯨꯛ ꯈꯧꯇꯛ ꯇꯧꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯛꯏ ꯃꯃꯥꯁꯨ ꯑꯗꯨꯉꯥꯏ ꯃꯆꯥꯗ ꯑꯃꯨꯛ ꯌꯦꯡ ꯃꯄꯥꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯛꯏ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯄꯤꯕꯥ ꯃꯉꯥꯎ ꯊꯤ ꯃꯔꯤꯡꯖꯦꯜ ꯈꯥꯏ ꯃꯣꯗꯔꯟ ꯑꯣꯏꯕ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯄꯥꯝꯖꯩ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯃꯄꯥꯅ ꯃꯥ ꯅꯨꯡꯁꯤꯕꯒꯤ ꯃꯄꯥꯅ ꯑꯌꯥꯕ ꯄꯤꯕꯅ ꯃꯥꯅ ꯃꯅꯤꯡ ꯇꯧꯖꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯃꯤꯡꯒꯧ ꯊꯥꯒꯧ ꯃꯩꯇꯩ ꯆꯠꯅꯕꯤꯁꯤꯗ ꯕꯣꯔꯤꯡ ꯈꯔ ꯆꯨꯕꯒꯤ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯃꯈꯣꯏꯗ ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯄꯤꯔꯛꯅꯕ ꯍꯥꯏꯗꯨꯅ ꯀꯤꯖꯕ ꯑꯣꯏꯅ ꯉꯥꯏꯍꯥꯛꯀꯤ ꯑꯇꯣꯞꯄ ꯉꯥꯡꯖꯕ ꯆꯒꯠꯅꯕ ꯋꯥ ꯉꯥꯡꯗꯨꯅ ꯈꯨꯝꯖꯕꯅꯤ ꯑꯗꯨꯕꯨ ꯄꯤꯕꯥ ꯃꯄꯥꯕꯨꯗꯤ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯇꯧꯖꯩ ꯌꯥꯝꯅ ꯀꯤꯅ ꯆꯠꯆꯩ ꯑꯗꯨꯅꯁꯨ ꯉꯥꯏꯍꯥꯛ ꯂꯥꯎꯅꯔꯨꯔꯁꯨ ꯊꯕꯛ ꯑꯃ ꯇꯧꯔꯝꯗꯥꯏ ꯆꯠꯂꯝꯗꯥꯏ ꯃꯥꯒꯤ ꯅꯤꯡꯉꯥꯏꯅ ꯉꯝꯂꯁꯨ ꯃꯥ ꯃꯄꯥꯒꯤ ꯑꯌꯥꯕꯗꯤ ꯂꯧꯖꯩ ꯑꯗꯨꯅ ꯃꯄꯥꯗ ꯍꯥꯏꯔꯞ ꯌꯦꯡꯂꯝꯂꯒ ꯈꯨꯝꯂꯛꯇ꯭ꯔꯕꯗꯨꯗ ꯃꯥꯒꯤ ꯕꯨꯂꯦꯠ ꯑꯣꯏꯅ ꯄꯨꯔꯒꯦ ꯈꯟꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯀꯔꯤꯝ ꯍꯥꯏꯔꯝꯗ ꯊꯣꯛꯈꯤꯒꯦ ꯇꯧꯏ ꯑꯩꯒꯤ ꯐꯃꯨꯡꯒꯤ ꯃꯅꯥꯛꯀꯤ ꯕꯦꯗ ꯁꯥꯏꯠ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯍꯧꯕꯅꯤ ꯊꯥꯎ ꯌꯦꯡꯉꯨ ꯑꯗꯨꯒ ꯐꯖꯅ ꯆꯠꯂꯨ ꯁꯦꯜꯗꯤ ꯅꯃꯥꯗꯒꯤ ꯄꯨꯈ꯭ꯔꯣ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯄꯥꯒꯤ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯕꯗꯨꯗ ꯃꯥꯏꯊꯣꯡ ꯁꯤꯛꯂꯞ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯝꯕ ꯄꯤꯕꯥ ꯊꯥꯖꯗ ꯃꯄꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯣ ꯇꯥꯕꯗ ꯇꯨꯡꯐꯠ ꯑꯣꯟꯊꯣꯔꯛꯏ ꯌꯥꯝ ꯆꯒꯠꯅꯅ ꯃꯄꯥꯗ ꯍꯥꯏꯔꯛꯏ ꯄꯥ ꯅꯪ ꯑꯩꯁꯤ ꯀꯤꯗꯤ ꯀꯤꯕꯖꯥꯠꯅꯤ ꯑꯩꯅ ꯁꯥꯎꯔꯒ ꯁ꯭ꯄꯤꯗ ꯑꯞꯇ ꯕꯨꯂꯦꯠ ꯊꯧꯔꯒ ꯆꯠꯈ꯭ꯔꯅꯤ ꯄꯥꯈꯠꯇꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯒ ꯂꯥꯁ ꯑꯋꯥꯔꯗꯅꯦꯕ ꯀꯃꯦꯟ ꯑꯣꯏꯅ ꯄꯤꯔꯛꯏꯁꯦ ꯌꯥꯏ ꯄꯥ ꯅꯪ ꯌꯥꯏ ꯃꯃꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯃꯥ ꯁꯦꯜ ꯄꯤꯔꯝꯃꯣ ꯑꯩ ꯁꯣ ꯂꯧꯊꯣꯛꯈꯤꯒꯦ ꯄꯤꯕꯥ ꯃꯄꯥꯒꯤ ꯀꯥꯗ ꯁꯣ ꯂꯧꯊꯣꯛꯄ ꯆꯪꯈ꯭ꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯂꯨꯈꯣꯏ ꯃꯆꯥꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯣ ꯇꯥꯔꯕꯗ ꯅꯣꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯄꯤꯕꯥ ꯁꯣ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ ꯔꯤꯇꯥꯁꯨ ꯄꯩꯁꯥ ꯂꯧꯊꯣꯛꯑꯒ ꯃꯆꯥꯗ ꯄꯤꯔꯛꯏ ꯁꯦ ꯂꯤꯁꯤꯡ 5ꯅꯤ ꯌꯥꯝ ꯊꯦꯡꯂꯛꯄ ꯌꯥꯔꯣꯏꯀꯣ ꯄꯨꯡ 4ꯒꯤ ꯃꯃꯥꯡꯗ ꯌꯧꯔꯛꯀꯗꯕꯅꯤ ꯄꯨꯡ 4ꯗꯤ ꯈꯪꯗꯦ 5ꯗꯤ ꯃꯦꯕꯤ ꯄꯥ ꯃꯥ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯒ ꯐꯠ ꯊꯣꯛꯈꯤ ꯊꯣꯡꯖꯤꯜ ꯌꯧꯕꯒ ꯔꯤꯇꯥꯅ ꯁꯅꯥ ꯉꯥꯏꯈꯣ ꯆꯞ ꯂꯦꯞꯄꯤ ꯀꯩ ꯋꯥꯠꯂꯒꯦ ꯁꯦꯜ ꯍꯥꯞꯄꯤꯒꯦ ꯍꯥꯏꯔꯣ ꯅꯠꯇꯦ ꯃꯁꯤꯗꯤꯕ ꯃꯅꯝ ꯅꯝꯒꯦ ꯀꯥꯎꯊꯣꯛꯎꯔꯦ ꯑꯩꯅ ꯆꯠꯊꯣꯛꯄꯗ ꯃꯁꯤ ꯀꯥꯎꯕ ꯌꯥꯗꯦ ꯍꯥꯏꯗ꯭ꯔꯣ ꯑꯁ ꯑꯩꯗꯤ ꯁꯦꯜ ꯍꯥꯞꯄꯤꯒꯦ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯨꯔꯦ ꯕꯤꯠꯀ ꯂꯣꯏ ꯇꯦꯛꯑꯦ ꯁꯦ ꯆꯠꯇꯧꯔꯣ ꯊꯦꯡꯉꯦ ꯃꯈꯨꯠꯇꯨ ꯄꯤ ꯔꯤꯇꯥ ꯃꯆꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯆꯦꯛꯁꯤꯟꯅ ꯃꯅꯝ ꯅꯝꯕꯤꯔꯒ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯒ ꯍꯥꯏꯔꯛꯏ ꯆꯠꯂꯨꯔꯣ ꯒꯥꯔꯤ ꯆꯤꯟꯕꯗꯣ ꯌꯦꯡꯂꯒ ꯐꯖꯅ ꯊꯧꯀꯣ ꯄꯤꯕꯥ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯅꯣꯝꯃꯝꯃꯒ ꯌꯨꯝꯒꯤ ꯃꯈꯥ ꯊꯪꯕꯗ ꯈꯥꯝꯂꯒ ꯂꯩꯔꯤꯕ ꯋꯥꯏꯠ ꯃꯆꯨꯒꯤ ꯚꯦꯅꯨ ꯀꯥꯔꯗꯣ ꯊꯧꯗꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯔꯤꯇꯥ ꯃꯆꯥ ꯆꯠꯈ꯭ꯔ ꯃꯇꯨꯡ ꯂꯨꯈꯣꯏꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯇꯞꯅ ꯑꯃꯨꯛ ꯐꯝꯊꯔꯛꯏ ꯉꯁꯥꯏ ꯃꯈꯩ ꯃꯆꯥꯒꯤ ꯃꯇꯧꯗ ꯃꯆꯥꯒꯤ ꯃꯃꯥꯡꯗ ꯍꯔꯥꯎ ꯃꯤꯅꯣꯛꯇꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯁꯤꯡꯗꯣ ꯃꯤꯇ꯭ꯔꯪꯒꯨꯝ ꯎꯍꯜꯂꯔꯦ ꯑꯣꯏꯔꯛꯂꯤꯕ ꯃꯤꯀꯨꯞꯁꯤꯒ ꯍꯥꯏꯔꯨꯔꯕꯗꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ ꯅꯣꯡꯃ ꯋꯥꯠꯂꯤꯕꯤ ꯊꯥꯖꯒꯨꯝ ꯃꯀꯥ ꯂꯥꯝꯂꯝꯕ ꯂꯨꯈꯣꯏ ꯑꯃꯗꯤ ꯔꯤꯇꯥꯒꯤ ꯃꯥꯏꯊꯣꯡ ꯄꯤꯕꯥ ꯆꯠꯈ꯭ꯔ ꯃꯇꯨꯡ ꯇꯦꯜꯂꯕ ꯃꯇꯝꯁꯤꯗ ꯑꯣꯜꯂꯤ ꯃꯤꯀꯨꯞꯇꯨꯃꯛꯇꯗ ꯏꯃꯝꯃꯝꯂꯕ ꯊꯥꯁꯤꯒꯤ ꯑꯍꯤꯡꯒꯨꯝ ꯃꯀꯥ ꯂꯥꯝꯂꯝꯕ ꯃꯥꯏꯊꯣꯡꯗꯣ ꯏꯇꯨꯛ ꯇꯨꯛꯊꯈꯤ ꯑꯅꯤꯃꯛ ꯂꯨꯈꯣꯏ ꯁꯣꯔ ꯑꯁꯥꯡꯒꯨꯝꯕ ꯍꯣꯟꯗꯣꯛꯂꯒ ꯃꯁꯥꯗꯣ ꯁꯣꯐꯥꯗꯨꯗ ꯄꯨꯂꯞ ꯉꯥꯊꯔꯒ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯄꯨꯟꯅꯗꯨꯅ ꯊꯕꯥꯛ ꯃꯄꯥꯗ ꯊꯝꯂꯒ ꯇꯞꯅ ꯍꯪꯂꯛꯏ ꯋꯥ ꯑꯃꯇ ꯍꯧꯗꯣꯛꯂꯝꯗꯕ꯭ꯔꯥ ꯔꯤꯇꯥ ꯂꯨꯈꯣꯏꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯀꯞꯇꯣ ꯂꯨꯁꯤꯟꯅ ꯈꯨꯝꯂꯛꯏ ꯍꯥꯏꯔꯝꯅꯤ ꯂꯨꯈꯣꯏ ꯇꯥ ꯂꯥꯡꯇꯛꯅꯅ ꯍꯪꯂꯛꯏ ꯑꯃꯨꯛꯁꯨ ꯀꯔꯤ ꯍꯥꯏꯅ ꯃꯪꯂꯥꯅꯤ ꯍꯥꯏꯅ ꯃꯪꯅꯤ ꯍꯥꯏꯔꯝꯃꯤ ꯂꯨꯈꯣꯏ ꯁꯣꯐꯥꯗ ꯉꯥꯗꯨꯅ ꯐꯝꯂꯝꯕ ꯃꯁꯥꯗꯣ ꯔꯤꯇꯥꯒꯤ ꯄꯥꯎꯈꯨꯝꯗ ꯐꯤꯡꯅ ꯐꯠ ꯍꯥꯏꯒꯠꯂꯛꯇꯨꯅ ꯆꯨꯝꯅ ꯐꯝꯂꯒ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯗ ꯄꯤꯁꯨꯝ ꯁꯨꯛꯆꯟꯅꯗꯨꯅ ꯉꯛꯆꯥꯟꯅꯅ ꯌꯦꯡꯂꯛꯏ ꯔꯤꯇꯥꯗ ꯑꯗꯨꯛ ꯃꯨꯟꯅ